su swai lawi ngan bana tarang chatna kainu mata noi swai sibu nungdang kedoge sanadi yu ngaw badagi uithakrabani chingkai su gyan mentada khangde bai ai su han mane miro lairo sayon thausadana oiring ba moi jasano yam pakhat kan khreda hainari da amukasu thangna bayene kharom dagi aki ba makhol kaya tahallai mi kapagi makhol kanna na hebagi makhol kaya na maike mari magsin bathungna pungnin nilli phaglang wang madasu khuzin asang ba mana khror kholaga nappaga chatpagi makhol jinga mathak tu dana saptraga loinana aki ba khonjal kaya na godrong gadrang amukte bo gyan min ga tade but kok chaw bi hoi supa khatna sone but nai khoi oiraga kanano tamnara isina khanna wa makha ta manangdi but kok chaw bi di yeng thorak pada leiramdre but ani dusu pakhatna swai mangki leisigi thawai miril aduna leina bu tattana korakli leina so kisor hoi chak pijaramaga sanagi ka da lakpani masado tu khyau chungi kaigumba madi leirik hanna thona du fat hangdorakpaga leisigi ihing na hingsaraba tangkhai tabu makok aduna tamthiba meeting amaga loinana khangpai paisila imit mangda leina su thongnau du khangtha thadok laga khongkap amani tunghalli mehun ga lawai luton satre phana thongna lei hainasu muklabasu mahak sunupi machani adusu leisabi hingchabi makti natabanina ngahakti sorga chaning chamang samna khidre mataududa penjari balheisigi thawai miril aduna hina thongna fagatpa akhaba minok aman nok laga amuksu musin muwa makhut ani do tingthorak laga sauna thongnaw manungda khangtin tinzilai pakhat pana ching khaibagum niklaba leina su khonglei thuna tung halakpada leimaida uprang umna tupsinle mana sumsum imunglomda changsin khibaduda leisi thawai miril du tamthiba hengalai sahum kanna asawbadu phudorak paga loinana thoknaw gi yotjei pumnamak phuktok tuna langthokre leina su pakhat na fu hawalaga chengki ge tawi leisi makhya chiklaga leinagi makhongda saudraba sakti amana tap yalaga sorso chingna bohoni leina do khangpre khangna makhongda yeng tharakpada musuk muba khutoi tawba mami sami amana kanna paisilaga leisi romda chingsileba ado khangu urei pakhat pana makhong ani pidring kawraga mabukta siriba jantra singdo makhutna marai adubu yawramdre leina mamik mana chapyulaga nakanda leidoni yenglakpada leisigi thawai mirilna manak tamna laktana chingsingrei thoknaw yorakpada ka hana tektuna leiramba yoche amada makhazai nakan na mayungsilaga ihing na hingsa kai sokli chaina kholuga mitmangda chentharakliba ikhing mayam aduga ubada mamik mana thagatlaga gyan ngaungna leimairom da haithakre pendaba phungbangna leisigi thawai miril dudi mikup asi phawba mahaki apenba oidri makhut pena laman khumningli leimaida subchillaga tariba yamna wana na hiduna chaina ko khanglibi mabu urakpada amuk sumitlu anidagi pirang sintharakanu haiba yade phatraba thawai miril onkhrabasu mikup khara dangyan tarakpa mikupta haukiba matam kaya puning singlei haukiba punsigi tangkak amada leinana che leisi su magi kadagi taraduna kay hage naw chichi sida leiye leina nokmi maji gi kada changlei college halak pa kyang kuirage ngak oire kay leirage leina noksinaraga kainom haige tawbani chida kay wanu chichi da bo adum hekta hayu yadro adubura aina chi su college halak pagi chana banina ngasidi bit leina achapot hobani ado leisi mamuno loklaga kaidoraba chega khangnaba idaidusu ekhoi swaideni haidaine swaidedi natte athapa khul amadagini sida lairik tamagi thangnaba leikai ge ren amada leiba adu chiche chatlaga chapot ta thinbirugera leisi ngakna kaige leina nokfe tawraga haipet khanjani aduga toksinaraga phat haizilei as akhoi chi sidi yam kothadana leihe ima halaktrigi da prap umda thinbiruso aina sum khangnadrasu ichi ibani gi haubada itaigi sum saru hapiba
Sakhangnadrasu nanau nupi na hauba chapot phaudi pisaba yaidana. Yam khambal chawsanu. Che ai kai sumun biroi. Laisi mo monok laga. Masi ngangsing hek ngang mo wasidi. Ado moidi mi yam bani. Asya ni ba aina adu khangdana mayam haubani. Migi pi dabo kitang tit lau pi gadra. Che nang ne na pangsile. Laisi do mo monok laga. Phare se. Nang tiffin da chapot sing do hapchilam. Iche pirol hongdo thiluragi. Laina harau na thudala oga che. Si hairam maga thoki ge tawi. Laisina amu prapap kaurak laga. Ibani adom chatlaga thiminarusiro na. Laina phaise yenglak laga hairi. Allinga marai. Aige susak ampau khangnadriba nupa dubu aina kamaini ichegi mamangde yam khangnabadawna chapot ka pinadoino. Adum banap chadaba wada yangang kanu ko che. Laisi cham na dum nok laga. Angang na wa ngang bagadi yam haine. Ado kaya chapot na banang na horido. Yadi adudi haidokpa. Itay na hangdo o may khangzani. Hawi hawti haibado madi engonda hairakadaba. Is mamal yam liheli. Ibani chatminaraga tum thillo bayabaduda. Babkadi naday nagaso hairoi. Ngamaroy. Ay itay di ikaydrasu mamanaba mayamang di ikayba. Yam tawba ngambo ay naghankini. Pare. Adudi imalak chini da ay thindo uragi. Ibani gi saruk sukaido omuko ware eso. Hoi che. Kaadagi harau thokre. Manang nupi thoki bo obada mamon nok laga magi begdagi mobile do lauthoga call tawi. Aduga sanagi number na call tawsinkre. Umay bi langza kwa kayana atiya pumba koy pai naga kiningai oiba khonjel da lak na khongli. Anak pada lainaramba mi khudingma khonjel du da imung lom da pai ke chensin nei. Mikup to oikiba matawni masik mangal naiba tarang thoklamba thaza mahaksu masak uge phangkidre. Amu balechilgi mapaina kupsin kibanara. Ihang hanglamba atiya pumbaso pumamam sinkre. Thasigi ahingo musukna raba taibang sida nong thangki akhak araw su kansilai. Maigay salay khangdana sichillakliba tamthiba nonglay nungsitki sahom lagta. Amuk so matik mangal nai na khagakliba brazagi langtrik langwo mairina imung dalay na ramba mi khuding maki thamoy akiba na thumatle. Kadom dagi humzilakhiba akan manong hongno asuk thina saklon on khiba karamba kutsem gi mitrang langbo thakliba aki tu zungbana mitmang da sangtrik chongthok tu na leirabada thauna leiba kaya su pangdaba amago mai leiduna chenakre. Karigi matam nattana asuk tamthina chutharakpa nongno. Khoyom lai matik changdam naribra minumsi khangdaba sahing chaba jibu singi marakta leningdre wari haina malim imana thamoi sokna kapaklibra. Nonggo bichekla kayana masagi kaidong phamdagi hendoktuna leina khonglaga taibung mapubu ya kairol saktuna hawdok libra. Payam pumba kiba na maklak thak nikne. Maraktuda ahumdusu yauri kiramdaba sayonsu khangki ki silaktuna chenkhegi manakta phan chokhalak ngaksam da yanduna laikre. Nganbasu yugini sana ki kharaga palakpaga mamai mami pumba bang sagalai. Tahaidraba uhaidraba mayamduna mitmangda sangsang uraga leibadudadi kibana kapthorakle. Nganbana nupa khasang silome aisu ki. Chinkai su ngauri ngaksam da yali ba sayonda peri masu kanna konsilaga yali. Sana di hauzik phawba ningai dana khro na khoktuna tumli. Ngan mana yada nungai na tumino yengo masi misi somdana mayumda laga thawai thagadore. Ima pa mungoi dusu haipeda tholakteba. Haini rekanduda maisu akha araw kansilakpaga phat mutkre. Ngan mana ima hairaga chinkai hoida khangkon konsili. Chinkai su khang prek khangna napa thorai macha khuning na ngan bada doklong thingjilaklaga haigattana konsili. Nungsitki akan masahumna yumduda paliba thongna pumnama mathong khangda amaga yetsin naduna minsega loina singkup sana thugairami. Laisigi thawai mirel dudi pina nokpaga loina na madudagi kaitharakpa mingsel machet ama tap paikhatlaga chingai oi tamna laktana langsilai. Chinkai su sahumduda mamai khanglele thorakpani. Mapa chana na mamit mayada paisilakliba dudi lawai satkre.
ꯃꯃꯤꯠ ꯃꯅꯥ ꯆꯐꯨꯃꯨꯛ ꯂꯥꯎꯊꯣꯛꯂꯒ ꯁꯤꯔꯦ ꯈꯟꯅ ꯁꯣꯔ ꯊꯤꯡꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞꯇꯨꯗ ꯕꯨꯠ ꯂꯩꯇ꯭ꯔꯕꯤꯅ ꯀꯗꯣꯝꯗꯒꯤꯅꯣ ꯐꯟ ꯆꯣꯡꯁꯤꯜꯂꯛꯂꯒ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯃꯤꯡꯁꯦꯜ ꯃꯆꯦꯠ ꯑꯗꯨꯕꯨ ꯇꯥ ꯐꯥꯈ꯭ꯔꯦ꯫ ꯆꯤꯡꯈꯩꯗꯤ ꯄꯥꯈꯠꯈꯤꯕꯅ ꯃꯤꯍꯨꯜꯗꯨ ꯀꯣꯛꯇ ꯍꯥꯏꯒꯠꯈ꯭ꯔꯦ꯫ ꯑꯔꯣꯏꯕꯤ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯜꯂꯒ ꯇꯔꯪ ꯆꯠꯅ ꯂꯩꯔꯝꯃꯤ꯫ ꯕꯨꯠ ꯂꯩꯇ꯭ꯔꯕꯤ ꯁꯥꯎꯅ ꯂꯩꯁꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨꯗ ꯃꯤꯠꯃꯥꯡꯗꯨꯗ ꯂꯦꯞꯄꯤ꯫ ꯕꯨꯠ ꯀꯣꯛꯆꯥꯎꯕꯤ ꯍꯣꯏꯁꯨ ꯈꯪꯂꯩ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯍꯨꯝꯃꯛ ꯆꯞ ꯆꯞ ꯂꯦꯞꯄꯤ꯫ ꯉꯛꯄꯅꯁꯨ ꯈꯝ ꯊꯦꯡꯂꯦ꯫ ꯃꯐꯝꯁꯤꯗ ꯆꯥꯛꯊꯥꯔꯒ ꯂꯩꯔꯤꯕꯁꯤ ꯕꯨꯠ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝꯗꯨꯔ ꯈꯛ ꯈꯜꯂꯨꯕꯅꯤ꯫ ꯑꯇꯣꯞꯄ ꯐꯤꯚꯝ ꯑꯃꯗ ꯑꯃꯨꯛꯐꯥꯎ ꯎꯗ꯭ꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯁꯛꯐꯝ ꯀꯥꯏꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯦ ꯆꯥꯛꯇꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯈꯣꯏꯅ ꯉꯛꯅ ꯂꯩꯔꯤꯉꯩ ꯄꯦꯟꯗꯕꯅ ꯌꯣꯝꯂꯕ ꯂꯩꯁꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯤ ꯃꯈ꯭ꯌꯥ ꯆꯤꯛꯇꯨꯅ ꯑꯐꯪ ꯑꯐꯪꯕ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯃꯈꯨꯠ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯈꯪꯄꯥꯏ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯕꯨꯠ ꯀꯣꯛꯆꯥꯎꯕꯤ ꯍꯣꯏꯁꯨ ꯄꯟꯊꯕ ꯇꯧꯗꯅ ꯆꯣꯡꯁꯤꯜꯂꯤ꯫ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯇꯝꯊꯤꯔꯕ ꯁꯛꯂꯣꯟ ꯑꯃꯗ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯜꯂꯕ ꯃꯈꯣꯏ ꯃꯁꯦꯜ ꯃꯔꯛꯇꯁꯨ ꯁꯥꯊꯤꯅ ꯆꯤꯡꯈꯥꯏꯅꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯒ ꯃꯥꯏꯀꯩ ꯃꯔꯤꯃꯛ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯑꯀꯤꯕ ꯃꯈꯣꯜꯇꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ꯫ ꯂꯩꯔꯝꯕ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛ ꯄꯥꯏꯗꯨꯅ ꯂꯪꯈꯥꯏꯔꯛꯏ꯫ ꯁꯛꯎꯗ꯭ꯔꯕ ꯁꯛꯇꯤꯅ ꯆꯤꯡꯁꯤꯟꯗꯨꯅ ꯇꯧꯔꯛꯄ ꯑꯣꯏꯕꯅꯤꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯈꯣꯏꯒꯤ ꯃꯐꯝꯗꯗꯤ ꯑꯉꯛꯄ ꯑꯀꯤꯕꯅ ꯄꯨꯝꯌꯣꯝꯂꯦ꯫ ꯀꯔꯤꯅꯣ ꯍꯥꯏꯅ ꯉꯛꯅ ꯅꯥꯀꯣꯡ ꯏ ꯇꯥꯕ ꯃꯈꯩ ꯀꯟꯅ ꯃꯦꯟꯁꯤꯟꯗꯨꯅ ꯈꯥꯡꯂꯤꯉꯩ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯥꯎ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯍꯜꯂꯛꯏ꯫ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯎꯔꯕ ꯍꯥꯏꯕꯕꯨ ꯆꯤꯡꯈꯩꯒꯤ ꯃꯤꯠꯃꯥꯡꯗ ꯈꯛꯅꯤ, ꯑꯇꯩꯗꯤ ꯎꯕ ꯐꯪꯗꯦ꯫ ꯑꯃꯨꯛꯃꯨꯛꯇꯤ ꯈꯥꯒꯠꯂꯛꯂꯤꯕ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯅꯣꯡꯊꯥꯡꯒꯤ ꯃꯩꯔꯤꯂꯛꯇ ꯐꯤꯉꯧ ꯁꯦꯠꯄꯤ ꯅꯨꯄꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕꯤ ꯁꯝꯁꯥꯡꯕꯤ ꯑꯃꯅ ꯃꯃꯤꯠ ꯉꯣꯔꯣꯡ ꯑꯣꯟꯈꯠꯂꯒ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝꯗ ꯃꯈꯣꯏ ꯇꯝꯅ ꯆꯥꯔꯨꯕ ꯃꯈꯩ ꯌꯦꯡꯂꯤꯕꯗꯨ ꯎꯏ꯫ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯂꯋꯥꯏꯒꯤ ꯁꯝꯒ ꯆꯞ ꯆꯞ ꯌꯨꯡꯉꯤ꯫ ꯉꯥꯎꯔꯝꯕ ꯅꯤꯁꯥꯒꯤ ꯃꯌꯥꯏꯒ ꯈꯪꯍꯟꯍꯜꯂꯤ꯫ ꯃꯁꯥ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯇꯥꯁꯤꯟꯗꯨꯅ ꯂꯩꯅꯈ꯭ꯔꯦ꯫ ꯁꯥꯌꯣꯟꯁꯨ ꯑꯗꯨꯃꯉꯥꯏ꯫ ꯃꯈꯨꯠꯅ ꯀꯟꯅ ꯅꯝꯁꯤꯜꯂꯒ ꯎꯏꯁꯤꯟꯈꯤꯕ ꯃꯃꯤꯠ ꯑꯅꯤꯗꯣ ꯄꯥꯡꯊꯣꯔꯛꯑꯣ ꯍꯥꯏꯕ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯦ꯫ ꯀꯤꯁꯣꯔꯣꯏꯅ ꯊꯣꯛꯂꯛꯀꯗꯕ ꯂꯝꯕꯤ ꯄꯨꯝꯕ ꯊꯤꯡꯖꯤꯟꯈꯤꯕꯒꯨꯝ ꯃꯥꯡꯒꯣꯜꯒꯤ ꯊꯣꯡ ꯄꯨꯝꯅꯃꯛ ꯁꯥꯍꯨꯝ ꯀꯟꯅ ꯘꯝ ꯂꯥꯎꯅ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯃꯝꯕ ꯃꯔꯛꯇ ꯀꯤꯔꯕ ꯔꯥꯁꯤꯅ ꯄꯥꯈꯠꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ "ꯏꯆꯥ ꯁꯟꯣꯏꯕꯨ ꯇꯥꯔꯤꯕ꯭ꯔꯣ? ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯨ꯫ ꯃꯄꯥꯟꯂꯣꯝꯗꯒꯤ ꯂꯣꯟꯁꯤꯟꯈ꯭ꯔꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯦꯅꯦꯍꯦ!" ꯆꯤꯡꯈꯩꯍꯣꯏꯁꯨ ꯁꯨꯃꯥꯡꯗ ꯇꯧꯔꯤꯕ ꯁꯞꯇ꯭ꯔꯁꯤꯡ ꯑꯗꯨꯒ ꯂꯥꯎꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨꯒ ꯅꯥꯄ ꯁꯤꯡꯖꯥ ꯌꯩꯕ ꯃꯈꯩ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯝꯁꯤ ꯀꯗꯥꯏ ꯈꯨꯝꯃꯨꯏꯁꯤ ꯀꯗꯥꯏ ꯑꯀꯤꯕꯅ ꯌꯣꯝꯂꯒ ꯇꯧꯐꯝ ꯈꯪꯗ ꯂꯩꯔꯤꯉꯩ ꯇꯥꯂꯛꯇꯨꯗ ꯁꯅꯥ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯈꯪꯇꯣꯛ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯆꯤꯟꯗ ꯀꯟꯅ "ꯂꯩꯁꯤ!" ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗꯗꯤ ꯃꯌꯥꯝ ꯄꯨꯝꯕ ꯄꯥꯈꯠꯅ ꯎꯏꯁꯤꯟꯅꯔꯝꯕ ꯃꯃꯤꯠꯁꯤꯡꯗꯨ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯂꯒ ꯁꯅꯥꯗ ꯇꯤꯡꯉꯛ ꯌꯦꯡꯂꯛꯏ꯫ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯕ ꯍꯨꯃꯥꯡꯗ ꯄꯨꯡꯆꯣꯠ ꯆꯣꯠꯂꯝꯃꯤ꯫ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯁꯤꯡꯗꯨꯒ ꯂꯣꯏꯅꯅ ꯇꯔꯪ ꯑꯃꯗ ꯆꯨꯝꯗ꯭ꯔꯤꯡ ꯌꯦꯡꯂꯒ ꯂꯩ꯫ ꯍꯧꯖꯤꯛ ꯇꯥꯔꯤꯕ ꯎꯔꯤꯕ ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤ ꯃꯐꯝꯗꯗꯤ ꯃꯪꯂꯥꯟ ꯑꯃꯒꯨꯝꯕꯅꯤ ꯈꯜꯂꯤ꯫ ꯂꯩꯁꯤꯅ ꯃꯉꯣꯟꯗ "ꯗꯥꯁꯅꯥ" ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯀꯧꯔꯝꯕ ꯃꯤꯡꯒꯧꯗꯣ ꯃꯍꯥꯛꯀꯤ ꯅꯥꯀꯣꯡꯗ ꯅꯤꯟꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯁꯅꯥ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ ꯄꯥꯈꯠꯅ ꯂꯩꯁꯤꯕꯨ ꯀꯧꯔꯒ ꯑꯣ ꯈꯣꯡꯒꯩ ꯀꯞꯄꯛꯏ꯫ "ꯑꯩ ꯂꯩ꯫ ꯅꯪ ꯀꯗꯥꯏꯗ ꯂꯩꯒꯦ ꯂꯩꯁꯤ? ꯅꯪ ꯀꯥꯏ ꯆꯠꯂꯤꯅꯣ? ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯣ꯫ ꯑꯩ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯃꯣꯏꯌꯦ ꯂꯩꯁꯤ." ꯃꯃꯤꯠꯇꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯁꯤꯡꯗꯨꯒ ꯂꯣꯏꯅꯅ ꯅꯨꯄꯥ ꯃꯥꯟꯗ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯛꯂꯦ꯫ ꯊꯦꯝꯖꯤꯟꯕ ꯌꯥꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯕ ꯀꯥꯏꯅ ꯀꯞꯄꯛꯂꯤꯕ ꯃꯔꯨꯞꯀꯤ ꯃꯇꯧ ꯎꯔꯒ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯇꯥꯎꯁꯤꯡꯗꯨ ꯅꯨꯡꯉꯥꯏꯅꯗ꯭ꯔꯦ꯫ ꯃꯃꯪꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯎꯔꯝꯂꯅꯤ ꯍꯥꯏꯕ ꯆꯤꯡꯅꯔꯛꯏ꯫ ꯃꯁꯥꯗꯨ ꯅꯣꯔꯃꯦꯜ ꯑꯃ ꯏꯇꯥ ꯇꯥꯗꯦ꯫ ꯇꯔꯪ ꯑꯃꯗ ꯁꯪꯁꯥꯔ ꯄꯨꯝꯕ ꯊꯛ ꯈꯥ ꯑꯣꯟꯕꯒꯨꯝ ꯌꯥꯝꯅ ꯉꯛꯄ ꯁꯛꯐꯝ ꯑꯃꯗ ꯆꯞ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩ꯫ ꯃꯇꯧꯗꯨꯗ ꯄꯥꯈꯠꯄ ꯃꯤꯄꯥꯏꯕꯅ ꯌꯣꯝꯂꯕ ꯃꯇꯥꯎꯁꯤꯡꯗꯨꯅ ꯀꯛꯉꯥꯎꯅꯗꯨꯅ ꯁꯅꯥꯗ ꯇꯤꯡꯉꯛ ꯃꯌꯥ ꯀꯥꯔꯒ ꯌꯦꯡꯂꯛꯏ꯫ ꯁꯅꯥꯅ ꯑꯗꯨꯃꯛ ꯇꯔꯪ ꯑꯃꯗ ꯇꯥꯈ꯭ꯔꯤꯕ ꯈꯣꯟꯖꯦꯜꯗꯨꯒꯤ ꯁꯛꯇꯝ ꯂꯥꯛꯁꯤꯟꯕ ꯑꯣꯏꯅ ꯃꯇꯣꯝꯇ ꯋꯥ ꯉꯥꯡꯗ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ "ꯅꯈꯣꯏꯕꯨ ꯀꯅꯥꯃꯠꯇ ꯇꯥꯗꯕ꯭ꯔꯣ? ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯀꯗꯥꯏꯗ ꯂꯩꯔꯤꯅꯣ ꯅꯣꯏꯕꯣ?" ꯏꯃꯨꯡꯗꯒꯤ ꯔꯥꯁꯤꯒꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜꯅ ꯂꯥꯎꯔꯛꯄꯅꯤ꯫ ꯃꯌꯥꯝ ꯄꯨꯝꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯇꯥꯂꯛꯇꯨꯗ ꯃꯤꯠꯃꯥꯡꯗ ꯕ꯭ꯔꯖꯒꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯃꯩꯔꯤꯁꯨ ꯀꯟꯅ ꯈꯥꯛꯊꯔꯛꯏ꯫ ꯁꯅꯥ ꯒ꯭ꯌꯥꯟ ꯈꯪꯂꯥꯛꯇꯨꯅ ꯃꯤꯠꯃꯥꯡꯗ ꯌꯦꯡꯊꯣꯔꯛꯄꯗ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯊꯔꯥꯛ ꯍꯨꯟꯒꯠꯅꯈ꯭ꯔꯦ꯫ ꯃꯤꯀꯨꯞꯇꯨꯃꯛꯇꯗ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯃꯥ ꯍꯣꯏꯅ ꯇꯝꯅ ꯄꯥꯈꯠꯅ ꯆꯦꯟꯈꯤꯒꯦ ꯇꯧꯏ꯫ ꯃꯤꯄꯥꯏ ꯊꯄꯥꯏ ꯍꯧꯔꯕ ꯑꯍꯨꯝꯗꯨꯅ ꯃꯃꯤꯠ ꯃꯅꯥ ꯂꯪꯊꯣꯛꯂꯒ ꯁꯅꯥꯒꯤ ꯈꯨꯗꯥꯡꯗ ꯇꯥꯞ ꯌꯥꯜꯂꯒ ꯐꯥꯔꯛꯏ꯫ ꯄꯟꯊꯗꯦ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯁꯛ ꯆꯤꯡꯁꯤꯜꯂꯒ ꯃꯆꯤꯟ ꯃꯔꯩ ꯐꯠ ꯃꯦꯟꯁꯤꯜꯂꯒ ꯐꯝꯍꯜꯂꯤ꯫ ꯃꯥꯡꯗ ꯎꯔꯤꯕ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯃꯌꯥꯝ ꯑꯗꯣ ꯇꯨꯃꯤꯟꯅ ꯌꯦꯡꯅꯕ ꯏꯪꯒꯤꯠ ꯄꯤꯔꯛꯏ꯫ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯇꯥꯔꯤꯕ ꯌꯥꯛꯂꯕ ꯈꯣꯟꯖꯦꯜ ꯃꯌꯥꯝꯗꯨꯅ ꯅꯨꯄꯥ ꯃꯔꯤꯃꯛ ꯅꯥꯀꯣꯡ ꯀꯟꯅ ꯃꯦꯟꯁꯤꯟꯅꯩ꯫
ꯌꯥꯝꯅ ꯊꯤꯅ ꯄꯦꯟꯗꯕ ꯅꯨꯄꯤ ꯑꯃꯅ ꯂꯥꯎ ꯈꯣꯡꯕ ꯇꯧꯔꯝꯂꯒ ꯅꯤꯡꯉꯝꯗꯕꯒꯤ ꯃꯩꯆꯥꯛꯀ ꯂꯣꯏꯅꯅ ꯋꯥꯡꯂꯕ ꯃꯐꯝ ꯑꯃꯗꯒꯤ ꯀꯩꯒꯨꯝꯕ ꯃꯐꯝ ꯑꯃꯗ ꯆꯣꯡꯊꯗꯨꯅ ꯑꯀꯤꯕ ꯁꯞꯇ꯭ꯔ ꯀꯌꯥꯒ ꯂꯣꯏꯅꯅ ꯗꯨꯞ ꯂꯥꯎꯅ ꯇꯥꯁꯤꯟꯈꯤꯕꯒꯤ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜꯅ ꯃꯥꯏꯀꯩ ꯄꯨꯝꯕ ꯄꯨꯝꯅꯤꯟ ꯅꯤꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯅꯨꯄꯤꯗꯨꯒꯤ ꯈꯣꯟꯖꯦꯜꯃꯛꯅ ꯑꯃꯨꯛꯁꯨ ꯍꯧꯔꯤꯕ ꯎꯄꯥꯜ ꯋꯥꯄꯥꯜꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈꯥꯛꯅ ꯅꯣꯛꯂꯒ ꯀꯤꯡꯍꯟ ꯈꯪꯍꯟꯕ ꯀꯌꯥ ꯇꯧꯔꯛꯂꯤ꯫ ꯌꯨꯝꯒꯤ ꯑꯀꯣꯏꯕ ꯄꯨꯝꯕ ꯇꯝꯅꯕꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯈ꯭ꯔꯦ꯫ ꯃꯤꯁꯤ ꯃꯤꯅꯥꯅ ꯄꯤꯛ ꯊꯜꯂꯕ ꯁꯪꯁꯥꯔ ꯑꯃꯒꯨꯝ ꯃꯤꯑꯣꯏ ꯀꯌꯥꯅ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯇꯦꯡꯊꯥꯅ ꯑꯣꯏꯕ ꯈꯣꯟꯖꯦꯜꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯆꯦꯛꯈꯥꯏꯔꯝꯃꯤ꯫ ꯅꯥꯀꯣꯡ ꯙꯔꯝ ꯀꯥꯏꯒꯗꯧꯔꯕ ꯅꯨꯄꯥꯁꯤꯡꯗꯨꯗꯤ ꯀꯤꯟꯃꯟꯕꯅ ꯃꯁꯥ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯈꯣꯡꯒ꯭ꯔꯥꯎꯗ ꯅꯝꯕꯔ 1 ꯇꯧꯁꯤꯜꯂꯕꯒ ꯈꯥꯡꯂꯦ꯫ ꯂꯥꯃꯩ ꯊꯥꯟꯕꯤ ꯑꯣꯜꯂꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯕꯨꯠꯁꯤꯡꯗꯨꯕꯨ ꯁꯥꯊꯤꯅ ꯂꯥꯛꯆ ꯈꯨꯗꯨꯝ ꯆꯟꯁꯤꯜꯂꯕꯗ ꯅꯨꯄꯥ ꯃꯔꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯃꯤꯠꯈꯥꯅ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯈꯪꯍꯧꯗꯦ ꯄꯥꯏꯁꯤꯜꯂꯛꯂꯒ ꯉꯥꯟꯕꯕꯨ ꯃꯈꯧꯔꯤ ꯆꯔꯝ ꯂꯥꯛꯈꯠꯇꯨꯅ ꯃꯊꯛꯇ ꯊꯥꯡꯒꯠꯈ꯭ꯔꯦ꯫ ꯉꯥꯟꯕꯁꯨ ꯃꯈꯣꯡ ꯃꯈꯨꯠ ꯐꯤꯗꯤꯡ ꯀꯥꯎꯔꯒ ꯃꯃꯤꯠ ꯃꯅꯥ ꯉꯣꯔꯣꯡ ꯑꯣꯟꯈꯠꯇꯨꯅ ꯀꯟꯕꯤꯅꯕ ꯈꯟ ꯐꯅ ꯀꯟꯅ ꯂꯥꯎꯖꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯃꯔꯛꯇꯨꯗ ꯄꯥꯈꯠꯄꯅ ꯊꯔꯥ ꯀꯣꯟꯒꯠꯈ꯭ꯔꯕ ꯃꯔꯨꯞꯁꯤꯡꯗꯨꯁꯨ ꯃꯊ꯭ꯋꯥꯏ ꯍꯤꯡꯖꯅꯕ ꯀꯥꯏꯗꯨꯅ ꯆꯦꯟꯅꯈ꯭ꯔꯦ꯫ ꯆꯤꯡꯈꯩꯒ ꯁꯥꯌꯣꯟꯒꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ ꯆꯦꯟꯊꯣꯔꯛꯄꯅꯤ꯫ ꯇꯝꯊꯤꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨꯒꯤ ꯈꯨꯠꯁꯥ ꯃꯉꯥꯅ ꯈꯪꯁꯥꯡ ꯁꯥꯡꯗꯣꯔꯛꯂꯒ ꯆꯦꯟꯊꯣꯔꯛꯂꯤꯕ ꯁꯥꯌꯣꯟ ꯍꯣꯏꯒꯤ ꯃꯈꯣꯡꯗ ꯇꯥꯞ ꯄꯥꯏꯔꯒ ꯁ꯭ꯔꯣ ꯂꯥꯛꯇꯅ ꯆꯤꯡꯁꯤꯟꯈ꯭ꯔꯦ꯫ ꯁꯨꯃꯥꯡꯗ ꯇꯥꯔꯤꯕ ꯃꯈꯣꯜꯁꯤꯡꯗꯨꯅ ꯀꯤꯁꯣꯔ ꯍꯣꯏꯁꯨ ꯏꯃꯨꯡꯗ ꯂꯩꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯀꯟꯅ ꯃꯄꯥꯟꯂꯣꯝꯗꯒꯤ ꯂꯣꯟꯁꯤꯟꯈ꯭ꯔꯕ ꯊꯣꯡ ꯑꯗꯣ ꯑꯉꯝꯕ ꯎꯄꯥꯏ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯊꯨꯒꯥꯏꯔꯒ ꯊꯣꯛꯂꯛꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯒ꯭ꯌꯥꯟ ꯉꯥꯎꯔꯕ ꯁꯅꯥꯗꯤ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯑꯀꯤꯕꯅ ꯊꯨꯝꯕꯠꯂꯒ ꯂꯥꯎ ꯈꯣꯡꯂꯤꯕ ꯃꯔꯨꯞꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯀꯔꯝꯕ ꯍꯥꯟꯅ ꯀꯟꯒꯅꯤ ꯈꯟꯕꯗ ꯀꯣꯛꯆꯥꯎꯕꯤ ꯀꯥꯈ꯭ꯔꯦ꯫ ꯃꯃꯤꯠꯇ ꯁꯪ ꯎꯗꯨꯅ ꯂꯩꯔꯤꯕ ꯂꯩꯁꯤꯒꯤ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡꯒ ꯈꯣꯟꯖꯦꯜꯁꯤꯡꯗꯨꯒ ꯀꯔꯤ ꯃꯔꯤꯕꯨ ꯂꯩꯅꯔꯤꯕ? ꯃꯥꯒꯤ ꯃꯀꯣꯛꯇ ꯆꯨꯁꯤꯟꯗꯨꯅ ꯄꯨꯡꯊꯣꯠ ꯇꯣꯠꯁꯤꯟꯅꯔꯒ ꯂꯩꯈ꯭ꯔꯦ꯫ ꯋꯥꯈꯜ ꯃꯌꯥꯝꯗꯨꯅ ꯄꯣꯈꯥꯏꯔꯛꯀꯗꯧꯔꯕ ꯃꯀꯣꯛ ꯑꯗꯣ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯆꯤꯝꯕꯥꯜꯗꯒꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜꯒ ꯂꯣꯏꯅꯅ ꯂꯩꯁꯤ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯈꯤ꯫ ꯑꯉꯥꯎꯕꯒꯤ ꯃꯇꯧꯒꯨꯝ ꯃꯃꯤꯠ ꯃꯅꯥ ꯆꯦꯠ ꯎꯏꯁꯤꯜꯂꯒ ꯀꯟꯅ ꯂꯥꯎꯔꯛꯄꯅꯤ꯫ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝ ꯄꯨꯝꯕ ꯈꯣꯟꯖꯦꯜꯗꯨꯅ ꯄꯥꯈꯠꯄ ꯃꯅꯥꯛꯇ ꯆꯪꯁꯤꯟꯕ ꯉꯝꯗꯦ꯫ ꯍꯧꯖꯤꯛꯇ ꯃꯤꯠꯃꯥꯡꯗ ꯎꯈꯤꯕ ꯁꯛꯇꯝ ꯄꯨꯝꯕ ꯄꯨꯡꯑꯣꯟ ꯑꯣꯟꯈ꯭ꯔꯦ꯫ ꯃꯪꯂꯥꯟ ꯑꯃꯒꯨꯝ ꯃꯤꯡꯂꯦꯟꯗꯨꯅ ꯆꯤꯝꯕꯥꯜꯗꯒꯤ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯑꯃꯨꯕ ꯅꯣꯡꯒꯤ ꯃꯄꯩꯅ ꯑꯇꯤꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯍꯩꯊꯔꯝꯕ ꯅꯣꯡꯂꯩꯁꯤꯡꯗꯣ ꯇꯞꯅ ꯄꯥꯊꯔꯛꯂꯦ꯫ ꯎꯟ ꯋꯥꯏꯃꯨꯛ ꯆꯤꯛꯈ꯭ꯔꯕꯗ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯨꯠꯈꯤꯕ ꯃꯩꯗꯨꯁꯨ ꯉꯥꯜꯂꯛꯂꯦ꯫ ꯃꯤꯠꯃꯥꯡꯗ ꯑꯀꯥꯏ ꯑꯇꯣꯏ ꯀꯌꯥꯅ ꯄꯨꯡꯌꯣꯝ ꯌꯣꯝꯂꯝꯂꯦ꯫ ꯑꯗꯨꯕꯨ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯎꯄꯥꯜ ꯋꯥꯄꯥꯜꯁꯤꯡꯗꯨꯗꯤ ꯅꯦꯅꯥ ꯇꯥꯅ ꯁꯣꯔ ꯍꯣꯟꯗꯣꯛꯄꯒꯨꯝ ꯃꯇꯨ ꯃꯃꯥꯟ ꯈꯤꯡꯇꯣꯛꯂꯒ ꯃꯥꯂꯪꯕꯒꯤ ꯁꯥꯍꯨꯝꯗ ꯍꯥꯏꯅ ꯍꯨꯝꯅ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯝꯃꯛꯂꯤ꯫ ꯃꯆꯤ ꯎꯡꯗꯨꯅ ꯇꯔꯪ ꯑꯃꯗ ꯂꯩꯅꯔꯝꯕꯁꯤꯡꯗꯨ ꯃꯁꯥꯗ ꯅꯨꯡꯁꯤꯠꯀꯤ ꯁꯥꯍꯨꯝꯅ ꯂꯤꯔꯤ ꯁꯤꯠꯆꯤꯜꯂꯛꯄꯗ ꯒ꯭ꯌꯥꯟ ꯈꯪꯂꯛꯂꯛꯏ꯫ ꯀꯤꯁꯣꯔ ꯍꯣꯏꯗꯤ ꯊꯣꯡꯗꯨ ꯍꯦꯛ ꯍꯥꯡꯂꯛꯄꯒ ꯇꯧꯔꯝꯂꯤꯕ ꯃꯌꯥꯝꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯃꯌꯥ ꯀꯥꯔꯒ ꯆꯞ ꯂꯦꯞꯈ꯭ꯔꯕꯅꯤ꯫ ꯃꯄꯥꯟ ꯅꯥꯏꯗ꯭ꯔꯕ ꯅꯨꯡꯁꯤꯕꯅ ꯊꯃꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯆꯦꯠꯄ ꯋꯥꯁꯛꯀ ꯂꯣꯏꯅꯅ ꯂꯪꯂꯥ ꯆꯦꯠꯅ ꯀꯤꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ꯫ ꯀꯅꯥꯅꯁꯨ ꯊꯥꯗꯠꯄ ꯉꯝꯂꯔꯣꯏꯗꯕ ꯂꯪꯂꯥꯅꯤ꯫ ꯅꯨꯡꯁꯤꯕꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯒꯤ ꯊꯥꯡ ꯇꯦꯟ ꯅꯣꯡꯃꯩ ꯆꯪꯗꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯅ ꯑꯃ ꯊꯥꯖꯅꯗꯨꯅ ꯁꯛꯅꯈꯤꯕ ꯋꯥꯁꯛ ꯑꯗꯨꯕꯨ ꯃꯥꯏꯀꯩ ꯑꯃꯗꯒꯤ ꯈꯪꯍꯧꯗꯅ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯈ꯭ꯔꯕꯗꯤ ꯅꯥꯏꯇꯣꯝ ꯇꯥꯍꯧꯔꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯅꯤꯡꯕ ꯀꯥꯏꯅ ꯊꯃꯣꯏ ꯃꯩꯁꯥ ꯂꯥꯡꯍꯧꯕ ꯍꯥꯏꯕꯁꯤꯗꯤ ꯃꯍꯧꯁꯥꯅꯤ꯫ ꯀꯔꯤꯒꯤ ꯍꯟꯖꯤꯟ ꯎꯖꯅꯤꯡꯂꯤꯕ ꯁꯛꯇꯝꯗꯨꯅ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯔꯕ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯗꯅ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯅꯔꯕꯗ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯄꯂꯣꯟ ꯋꯥꯡꯅ ꯀꯥꯈꯤꯕꯒꯤꯅꯤ ꯍꯥꯏꯁꯤꯔꯥ? ꯑꯗꯨꯛ ꯅꯨꯡꯁꯤꯅꯔꯤꯕ ꯊꯃꯣꯏ ꯑꯅꯤꯗꯣ ꯉꯁꯤꯗꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯎꯅ ꯂꯥꯞꯅꯔꯦꯗꯣ꯫ ꯎꯖꯕ ꯐꯪꯕꯒꯤ ꯍꯔꯥꯎꯁꯤ ꯀꯗꯥꯏ? ꯀꯔꯤꯒꯤ ꯑꯁꯨꯛ ꯀꯨꯏꯅ ꯃꯐꯝꯗꯒꯤ ꯅꯥꯊꯩꯗꯨꯅ ꯆꯠꯈꯤꯕꯅꯣ ꯈꯟꯕꯁꯤ ꯋꯥꯔꯧꯁꯤ ꯀꯗꯥꯏ ꯍꯩꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯤꯉꯩ ꯃꯔꯤꯛ ꯆꯥꯎꯔꯕ ꯄꯤꯔꯥꯡꯗꯨꯁꯨ ꯃꯤꯠꯂꯨꯗꯒꯤ ꯏꯍꯧꯔꯛꯂꯦ꯫ ꯁꯤꯟꯊꯒꯅꯨ ꯌꯥꯗꯕ ꯂꯝꯍꯦꯟꯕ ꯄꯤꯔꯥꯡꯅꯤ ꯍꯣꯠꯅꯔꯨꯕ ꯇꯧꯗꯅ ꯈꯖꯥꯏ ꯅꯥꯀꯟ ꯅꯥꯝꯃꯗ ꯅꯨꯄꯥ ꯃꯥꯟꯗ ꯁꯤꯟꯊꯔꯛꯂꯦ꯫ ꯄꯤꯔꯥꯡꯗꯨꯒꯤ ꯑꯥꯔꯊ꯭ꯔꯅ ꯃꯍꯥꯛꯀꯤ ꯀꯥꯏꯔꯤꯕ ꯊꯃꯣꯏ ꯑꯗꯨꯒꯤ ꯃꯒꯨꯟꯕꯨ ꯂꯦꯞꯁꯤꯔꯥ? ꯉꯝꯂꯣꯏ ꯀꯅꯥꯅꯁꯨ ꯃꯤꯀꯨꯞꯇꯨꯒꯤ ꯄꯤꯔꯥꯡ ꯏꯔꯤꯛ ꯈꯔꯗꯨꯅ ꯃꯍꯥꯛꯀꯤ ꯑꯗꯨꯛ ꯀꯨꯏꯅ ꯀꯥꯏꯔꯛꯂꯤꯕ ꯊꯃꯣꯏꯒꯤ ꯃꯁꯛ ꯂꯦꯞꯄ꯫ ꯑꯗꯨꯕꯨ ꯏꯪꯒꯤꯠꯅꯤ, ꯃꯐꯝꯗ ꯋꯥꯍꯧꯗꯣꯛ ꯑꯣꯏꯅ ꯈꯪꯍꯜꯂꯤꯕꯅꯤ꯫ ꯅꯨꯄꯥ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯕꯗ ꯅꯨꯄꯤ ꯃꯍꯥꯛꯇꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ? ꯃꯌꯥꯝꯅ ꯇꯥꯔꯤꯕ ꯎꯔꯤꯕ ꯄꯨꯝꯅꯃꯛꯇꯤ ꯃꯄꯥꯟ ꯊꯣꯡꯒꯤ ꯁꯛꯇꯝꯅꯤ, ꯋꯥꯔꯤꯅꯤ꯫
ꯍꯛꯊꯦꯡꯅꯅ ꯊꯣꯛꯂꯤꯕ ꯃꯍꯥꯛꯀꯤ ꯃꯐꯝꯗꯗꯤ ꯃꯩꯒꯤ ꯆꯤꯡꯒꯨꯝ ꯐꯨꯝꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯐꯥꯊꯕ ꯉꯝꯂꯛꯇꯕ ꯃꯤꯀꯨꯞꯇ ꯑꯣꯟꯈꯤꯕ ꯇꯝꯊꯤꯕ ꯃꯇꯧꯅ ꯃꯍꯥꯛ ꯃꯁꯥ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯖꯔꯝꯗꯦ꯫ ꯀꯔꯤꯒꯤ ꯑꯁꯨꯛ ꯇꯝꯊꯤꯔꯕ ꯂꯥꯟꯖꯗ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥꯕꯨꯁꯨ ꯃꯍꯥꯛꯀꯤ ꯄꯦꯟꯗꯕ ꯃꯌꯥꯝꯅ ꯍꯦꯟꯃꯟꯈꯤꯕꯒꯤ ꯑꯋꯥ ꯑꯅꯥ ꯅꯪꯍꯜꯂꯦ꯫ ꯑꯀꯤ ꯇꯨꯖꯨꯡꯕꯅ ꯄꯤꯛ ꯊꯜꯍꯟꯈ꯭ꯔꯕꯗ ꯃꯍꯥꯛꯅ ꯀꯔꯤ ꯋꯥꯍꯩꯕꯨ ꯍꯥꯏꯔꯒ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯈꯨꯗꯤꯡꯃꯛ ꯈꯪꯍꯟꯒꯅꯤ? ꯃꯍꯥꯛꯇꯤ ꯃꯃꯤꯅꯤ, ꯊꯋꯥꯏꯒꯤ ꯃꯃꯤ, ꯁꯤꯡꯉꯝꯗꯅ ꯁꯤꯈ꯭ꯔꯕꯤ, ꯍꯛꯆꯥꯡꯒꯤ ꯄꯣꯂꯥꯡꯒ ꯁꯦꯠꯅ ꯈꯥꯏꯅꯔꯕꯤ, ꯂꯥꯟꯗꯅ ꯑꯔꯥꯟꯕ ꯇꯥꯍꯟꯕꯤꯈ꯭ꯔꯕꯤ, ꯂꯩꯁꯤꯒꯤ ꯄꯦꯟꯗ꯭ꯔꯕ ꯊꯋꯥꯏ ꯃꯃꯤ꯫ ꯃꯍꯥꯛꯁꯨ ꯀꯅꯥꯒꯤ ꯃꯐꯝꯗ ꯑꯋꯥ ꯆꯩꯅꯥ ꯄꯤꯅꯤꯡꯗꯦ꯫ ꯃꯥꯒꯤ ꯑꯣꯏꯕ ꯂꯥꯏꯔꯝꯂꯦꯟꯒꯤ ꯁꯪꯁꯥꯔ ꯑꯃꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯇꯤꯟꯈꯤꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯀꯅꯥ ꯑꯃꯠꯇꯅ ꯆꯣꯡꯊꯣꯛꯄꯤꯔꯛꯇ꯭ꯔꯕꯗ ꯅꯤꯡꯉꯝꯗꯕꯅ ꯌꯣꯝꯂꯦ꯫ ꯃꯩꯆꯥꯛꯀꯤ ꯄꯣꯠꯂꯨꯝꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯄꯅ ꯃꯇꯝ ꯑꯃꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯦ ꯈꯟꯖꯈꯤꯕ ꯃꯍꯥꯛ ꯅꯠꯇꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯗꯕ ꯀꯅꯥꯁꯨ ꯂꯩꯔꯔꯣꯏ ꯈꯜꯂꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅꯖꯕꯅꯤ꯫ ꯅꯨꯡꯁꯤꯅ ꯃꯍꯥꯛꯄꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯕꯅꯤ꯫ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯈꯣꯏꯗꯥꯅ ꯂꯥꯠꯆꯈꯤꯕ ꯃꯍꯥꯛꯅ ꯎꯕ ꯐꯪꯗ꯭ꯔꯕꯁꯨ ꯃꯇꯨꯡꯗ ꯃꯃꯤꯒꯨꯝ ꯀꯣꯏꯏꯟ ꯏꯟꯅꯖꯔꯤꯕ ꯃꯍꯥꯛꯅꯗꯤ ꯄꯨꯝꯅꯃꯛ ꯎꯔꯤ꯫ ꯊꯋꯥꯏ ꯃꯃꯤ ꯑꯣꯏꯔꯕꯁꯨ ꯅꯨꯡꯁꯤꯕꯒꯤ ꯃꯨꯠꯅꯥꯏꯗ꯭ꯔꯕ ꯃꯃꯤꯗꯤ ꯂꯦꯡꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯀꯅꯥꯒꯤꯁꯨ ꯑꯣꯏꯍꯟꯅꯤꯡꯗꯦ, ꯃꯇꯣꯝꯇꯒꯤ ꯑꯣꯏꯖꯅꯤꯡꯉꯤ꯫ ꯃꯍꯥꯛꯅ ꯃꯤꯠꯃꯥꯡꯗ ꯂꯝꯂꯥꯟꯕꯤ ꯀꯅꯥꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕꯗ ꯃꯍꯥꯛꯅ ꯇꯨꯃꯤꯟ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯀꯞꯆꯩ꯫ ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯕ ꯋꯥꯍꯪꯁꯨ ꯇꯠꯇꯅ ꯍꯪꯖꯈꯤ꯫ ꯀꯔꯤꯒꯤ ꯏꯃꯥꯡꯗ ꯑꯗꯨꯝꯅ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯕꯅꯣ? ꯇꯠꯇꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯝꯕ ꯅꯪꯅ ꯀꯔꯤꯒꯤ ꯅꯅꯥꯛꯇ ꯂꯦꯞꯂꯕ ꯃꯇꯝꯁꯤꯗ ꯑꯩꯕꯨ ꯏꯟꯊꯣꯛꯄꯤꯕꯅꯣ? ꯈꯪꯁꯤꯟ ꯎꯁꯤꯟꯅꯗꯕ ꯅꯇꯧꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯄꯤꯔꯤꯕ ꯆꯩꯅꯥ ꯑꯁꯤꯗꯤ ꯅꯪꯗꯤ ꯈꯪꯂꯝꯂꯣꯏꯀꯣ꯫ ꯄꯤꯔꯥꯡ ꯀꯪꯉꯨ ꯌꯥꯗ꯭ꯔꯕ ꯏꯃꯤꯠ ꯑꯅꯤꯁꯤꯅ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯂꯣꯟꯅ ꯌꯦꯡꯖꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯖꯗ꯭ꯔꯦ꯫ ꯈꯣꯟꯖꯦꯜ ꯊꯣꯛꯎ ꯌꯥꯗ꯭ꯔꯕ ꯆꯤꯝꯕꯥꯜꯁꯤꯅ ꯊꯃꯣꯏꯗꯒꯤ ꯍꯥꯏꯔꯛꯂꯤꯕ ꯅꯤꯡꯉꯝꯗꯕꯒꯤ ꯃꯄꯥꯎ ꯑꯁꯤ ꯅꯐꯝꯗ ꯂꯤꯊꯣꯛꯎ ꯌꯥꯈꯤꯗ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕꯤ ꯑꯃꯒꯨꯝ ꯇꯨꯃꯤꯟ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯂꯩꯖꯕ ꯅꯠꯇꯅ ꯅꯪꯒꯤ ꯅꯐꯝꯗ ꯋꯥꯍꯩꯒ ꯂꯣꯏꯅꯅ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯖꯗ꯭ꯔꯦ꯫ ꯅꯪꯒꯤ ꯁꯛꯇꯝꯅ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯔꯕ ꯃꯇꯝꯗ ꯍꯔꯥꯎꯅ ꯅꯨꯡꯁꯤꯅ ꯀꯧꯖꯒꯦ ꯈꯟꯈꯤꯕ ꯃꯤꯡꯒꯧꯁꯤꯁꯨ ꯀꯧꯕ ꯐꯪꯗꯅ ꯇꯣꯛꯂꯦ꯫ ꯃꯤꯡꯒꯧꯁꯤꯅ ꯅꯤꯡꯁꯤꯡꯂꯛꯄ ꯃꯤꯀꯨꯞꯇ ꯍꯦꯟꯅ ꯑꯋꯥꯕ ꯃꯩꯆꯥꯛꯁꯨ ꯍꯥꯞꯂꯔꯦ꯫ ꯀꯔꯤꯒꯤ ꯑꯁꯨꯛ ꯅꯨꯡꯁꯤꯍꯟꯕ ꯁꯛꯇꯝꯅꯣ? ꯍꯧꯈꯤꯕ ꯃꯇꯝꯒꯤ ꯂꯣꯏꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡꯕꯨ ꯅꯍꯧꯅꯅ ꯑꯃꯨꯛ ꯅꯤꯡꯁꯤꯡꯍꯜꯂꯒ ꯑꯩꯕꯨꯁꯨ ꯇꯠꯇꯅ ꯀꯥꯏꯍꯧꯕꯤꯕ ꯀꯥꯏꯔꯕ ꯊꯃꯣꯏꯒꯤ ꯃꯏꯁꯦ ꯁꯝꯖꯤꯟꯅꯕ ꯌꯥꯅꯕ ꯍꯣꯠꯅꯅꯤꯡꯉꯤ꯫ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯈꯜꯂꯕꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯑꯁꯨꯛ ꯅꯨꯡꯁꯤꯅꯕ ꯏꯕꯥꯅꯤꯒꯤ ꯊꯃꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯦ ꯄꯟꯊꯨꯡ ꯌꯧꯕ ꯉꯝꯗ ꯀꯔꯤꯒꯤ ꯂꯃꯈꯥꯡꯗ ꯊꯗꯠꯄꯤꯕꯅꯣ? ꯅꯣꯡꯗꯝꯕ ꯃꯍꯥꯛꯀꯤ ꯅꯣꯡꯗꯝꯈꯣꯜꯅ ꯑꯁꯨꯛ ꯊꯤꯅ ꯇꯝꯕꯤꯔꯝꯂꯕ ꯀꯔꯤ ꯄꯥꯞꯄꯨ ꯂꯪꯖꯈꯤꯕꯅꯅꯣ? ꯆꯥꯛꯂꯕ ꯊꯃꯣꯏꯒꯤ ꯇꯦꯡꯊꯥꯈꯣꯜꯗꯣ ꯀꯅꯥꯅꯁꯨ ꯇꯥꯕꯤꯈꯤꯗꯦ꯫ ꯄꯥꯎꯈꯨꯝ ꯐꯪꯗꯅ ꯇꯣꯛꯈ꯭ꯔꯕ ꯋꯥꯍꯪꯗꯣ ꯉꯁꯤꯗꯤ ꯅꯨꯡꯁꯤꯕ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯣꯏꯅꯅ ꯍꯪꯖꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝꯗꯨꯗꯒꯤ ꯆꯪꯁꯤꯟꯕ ꯌꯥꯗꯕꯅ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯁꯤꯡꯗꯨꯒ ꯂꯣꯏꯅꯅ ꯅꯤꯡꯉꯝꯗꯅ ꯌꯦꯡꯖꯔꯒ ꯂꯦꯞꯇꯨꯅ ꯂꯩ꯫ ꯁꯅꯥꯁꯨ ꯂꯩꯁꯤꯕꯨ ꯑꯍꯥꯟꯕ ꯎꯕ ꯃꯛꯇꯗꯒꯤ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯄꯤꯒꯤ ꯏꯔꯤꯛ ꯁꯤꯟꯊꯈ꯭ꯔꯕꯅꯤ꯫ ꯅꯨꯡꯁꯤꯕꯒꯤꯅꯤ ꯍꯥꯏꯁꯤꯔꯥ, ꯅꯤꯡꯉꯝꯗꯕꯒꯤꯅꯤ ꯍꯥꯏꯁꯤꯔꯥ, ꯀꯨꯏꯅ ꯎꯅꯗꯕꯒꯤ ꯎꯕ ꯐꯪꯕꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏ ꯄꯤꯁꯤꯅꯤ ꯍꯥꯏꯁꯤꯔꯥ, ꯇꯣꯔꯕꯥꯟ ꯋꯥꯡꯃꯗ ꯅꯛꯁꯤꯟꯅꯕ ꯌꯥꯗꯅ ꯂꯩꯅꯕꯒꯨꯝ ꯄꯤꯔꯣꯏꯅꯕꯅ ꯌꯦꯡꯂꯒ ꯂꯦꯞꯂꯤꯕ ꯁꯛꯇꯝ ꯑꯗꯣ ꯎꯕꯗ ꯅꯤꯡꯕ ꯀꯥꯏꯔꯕ ꯕꯨꯠ ꯀꯣꯛꯆꯥꯎꯕꯤꯁꯨ ꯇꯞꯅ ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯃꯥꯒꯤ ꯃꯑꯣꯡ ꯈꯪꯂꯕ ꯃꯇꯥꯔꯣꯏ ꯑꯅꯤꯅ ꯕꯨꯠ ꯀꯣꯛꯆꯥꯎꯕꯤꯕꯨ ꯇꯞꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯄꯥꯜꯂꯤꯕ꯭ꯔꯥ ꯄꯥꯟꯗ꯭ꯔꯤꯕ꯭ꯔꯥ ꯈꯪꯗꯕ ꯕꯨꯠ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗꯨꯁꯨ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯎꯔꯒ ꯊꯃꯣꯏ ꯃꯆꯦꯠ ꯂꯤꯁꯤꯡ ꯊꯣꯛꯅ ꯀꯥꯏꯔ ꯃꯥꯜꯂꯦ꯫ ꯍꯧꯅꯔꯨꯕ ꯇꯧꯗꯅ ꯇꯞꯅ ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯊꯧꯅꯥ ꯂꯩꯕꯤ ꯑꯈꯥꯡ ꯀꯟꯕꯤ ꯂꯩꯁꯤꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯕꯨ ꯃꯈꯣꯏꯅꯁꯨ ꯀꯨꯞꯊꯅ ꯈꯪꯅꯤꯡꯂꯛꯂꯦ꯫ ꯀꯔꯤꯒꯤꯗꯃꯛ ꯀꯅꯥꯅ ꯃꯍꯥꯛꯄꯨ ꯑꯁꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯄꯨꯟꯁꯤ ꯇꯦꯝꯁꯤꯡꯅꯈꯤꯕ? ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯑꯣꯏꯔꯝꯕ ꯌꯥꯏ? ꯆꯤꯡꯅꯕꯅ ꯂꯥꯡꯒꯣꯏ ꯆꯟꯁꯤꯜꯂꯛꯂꯦ꯫ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯁꯪꯁꯥꯔ ꯑꯃꯗꯒꯤ ꯂꯣꯟꯅ ꯊꯤꯗꯣꯛꯅꯁꯤ ꯂꯦꯞꯅꯈ꯭ꯔꯦ꯫ ꯅꯨꯡꯁꯤ ꯅꯪꯒꯤ ꯃꯌꯥꯏꯁꯦ ꯀꯜꯂꯤꯗꯀꯣ, ꯑꯩꯅ ꯅꯍꯥꯛꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯅꯪꯅ ꯂꯝꯂꯥꯟꯕꯤ ꯀꯅꯥꯒꯨꯝꯕ ꯑꯃꯃꯨꯛ ꯆꯦꯛꯁꯤꯟꯅ ꯂꯨꯅ ꯈꯟꯖꯔꯒ ꯊꯃꯣꯏꯅꯨꯡꯗ ꯂꯣꯟꯅ ꯅꯨꯡꯁꯤꯖꯔꯝꯕ ꯁꯛꯎꯗ꯭ꯔꯕ ꯀꯅꯥꯅ ꯑꯃꯨꯛ ꯑꯩꯒꯤ ꯏꯊꯧ ꯎꯔꯒ ꯅꯨꯡꯁꯤꯅ ꯃꯃꯣꯟ ꯅꯣꯛꯆꯔꯝꯒꯗꯕ ꯈꯜꯂꯨꯕꯗ ꯐꯨꯡꯕꯪꯅꯩ꯫ ꯐꯣꯡꯗꯣꯛꯇꯕ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯅꯌꯥꯏꯅ
ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯌꯥꯏ ꯀꯜꯂꯕꯗꯤ ꯊꯃꯣꯏ ꯑꯅꯤ ꯌꯥꯅꯅ ꯅꯨꯡꯁꯤꯅꯔꯤꯕ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤ ꯃꯔꯤꯗꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯀꯜꯂꯝꯒꯅꯤ꯫ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯏꯄꯥꯛ ꯏꯌꯥꯏꯗ ꯏꯔꯣꯏꯕ ꯍꯩꯇꯅ ꯆꯤꯡꯅꯗꯅ ꯆꯣꯡꯊꯔꯨꯕ ꯑꯩꯍꯥꯛꯇꯤ ꯏꯗꯣꯝ ꯏꯊꯟꯇ ꯏꯔꯥꯛꯅꯗꯨꯅ ꯄꯥꯛ ꯆꯥꯎꯔꯕ ꯏꯌꯥꯏꯗ ꯂꯨꯞꯇꯨꯅ ꯇꯨꯃꯤꯟ ꯂꯩꯖꯈꯤꯕ ꯇꯥꯕꯅꯤ꯫